Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau. Security Force ki apunba kangbo amana Kaksingi Langmaidong awang lekai dagi aina thingkraba KCP noyon gi miyoi ahum phare. National Public Health Dentistry numit ngasi Imphal gi RIMS Hospital gi Jubilee Hall da pangthokre. Pradhan Mantri Narendra Modi na Bihar gi Nalanda Jila gi Rajgir da nauna saba Nalanda University gi campus ngasi sangakre. Amasung ICC Men's T20 Cricket World Cup ki Super 8 round gi ahanba match ngasi USA amasung South Africa Sir Vivian Research Stadium da sanaragani. Security Force na Raja Sigi tongan ba mafam kaya da area domination amadi thiba humbagi thabak kana sathari. Police ki pauna hai Commando Unit Kaksing amasung kuntra tare suba Assam Rifles ki apunba kangbo amana ngarang Kaksingi Langmaidong awang lekai dagi aina thingkraba KCP noyon gi kadar ahum phare. Makhoi dagi mobile handset ahum lub asigi letterhead ani amasung car ama phagatle. Faraba miyoi singasi Thawal amasung Kakching Jila da miyam dagi namduna sel khaibada senabani hairi. Hiram asiga mari lenana Waikhong Police Station da case ama register tawduna makhata na thijinba haure. National Public Health Dentistry numit ngasi Imphal gi RIMS Hospital gi Jubilee Hall da pangthokre. Thauramasi RIMS ki Department of Public Health Dentistry Dental College na sinbani. Kumsi sahi gi palan thauramasi gi themna Utilizing Behavior Sciences to Promote Oral Health haibasini. Thauramasi da Health and Family Welfare Mantraloy gi Director General of Health Services Professor Atul Goyal, RIMS Imphal ki Director Professor G. Sunil Kumar Sharma, Dental College RIMS ki Principal Professor B. Pravin Reddy na singwa miyoi sing saruk yakhi. Ngasi ki tharamasi da Department Public Health Dentistry ki project Smile for All amasung Oral Health ki matang da mahiroi sing da hena khanghanaba virtual patient atiya su hawdokhi. Construction of Autonomous Multi-Rotor UAV for Obstacle Avoidance haiba hiramda numit mangani sathagadaba boot camp training program ama Manipur Technology Innovation Hub tang asidagi hauragani. Training program asida multi-rotor UAV gi matang da takpi tambibaga loinana quadcopter frame pankhatpagi matang drone paibada DGCA gi sanakanglon yauna autonomous mission object avoidance UAV gi matang da akhang haising na takpi tambiga dauri. Manipur Super 50 ki coaching class yawba mahiroi taranithoi NEET exam mai paglakre. Ngasi Bisnupur Jila da mai paglakraba mahiroi singbu okpagi tharum ama pangthokani. Maduda GOC Red Seal Division saruk yagani. Super 50 hairiba thorang asi Bharat Lanmina SBI Foundation amadi NIEDO ga khusamna duna sotharaba mahiroi singda tongan ba competitive exam thanaba coaching class pibani. Sikkim da ising isawna sokhalaba mafam singda mi kanba amasung tengbang pibagi thabak kana sathari. Raija sigi lam koiba singni yamna pamnaba mafam ama oiriba Mangan Jila gi Lasung amasung chungthangna ising isawna khwaidagi sohanba mafam sing oiri. Hojik phawbada lam koiba lising ama chahum safagadaba mafam singda puthorakre. Nongsingi phibam phattabana haukiba pungni phunipana sida mi kanbagi thabak singda apanba thokhi. Border Road Organization amasung District Administration na puna honaduna Mangan Gengtok lambi amung hana gari masa sing chatpa yahan kre. Tabiriba pawase khasban Imphal dagini. Pradhan Mantri Narendra Modi na Bihar gi Nalanda Jila gi Rajgir da nauna saba Nalanda University ki campus ngasi sanga kre. Sanga bagi thoramadu da lebak tarat ki mukok thongbulu sing basing saruk yakhi. Lam ekar samri yankhairom da sariba university asida solar plant, domestic drinking water treatment plant amasung water recycling plant singba yauri. University asida nauna School of Historical Studies, School of Ecology and Environmental Studies yauna anuba school taruk hapsille. Madugi mamangda Sri Modi na sahi lising machatruk suraba amadi lising ani tarataruk ta United Nations na heritage site oina lauthokraba ariba Nalanda University da susatki. Uparashtrapati Jagdeep Dhankar ngasi World Sickle Cell numit kamari lenana pangthokpa rajya thaki tharoma ma yawnaba Madhya Pradesh ta thungkhre. Sri Dhankar na Madhya Pradesh ki Jabalpur da thunglabada Rajyapal Mangubai Patel, Mukhyamantri Mohan Yadav, Mantri Singh Prahlad Singh Patel amasung Rakesh Singh na taramna okhi. Maki khongset manungda Sri Dhankar na Dindori da leiba Government Chandra Vijay
Mahavidyalaya pangthokadaba World Sickle Cell Numit Tharom da saruk yagani. Tharom adu da Rajyapal Mangubai Patel amasung Mukhyamantri Mohan Yadav saruk yagani. Pradhan Mantri Narendra Modi gi pungning gi wa Man ki Baat tha asigi kunthra da Akashvani gi thongda sandokani. Tharom asi Sri Modi na ahumlak suba oina leba asigi Pradhan Mantri oireba matungda ahanba oina sandokadaba thauramni. Handaki asina Sri Modi gi Man ki Baat ki sama 13 suba tangkakni. Tharom asiga mari lenana Pradhan Mantri Narendra Modi na social media da thadorpa warol amada tharom asida saruk yanabagi damak miyamna toll free number 1800117800 da phone taruktuna wakhalon amasung suggestion chaliba thasi kunipan phawbada piraknaba hairi masiga loinana miyamna da Narendra Modi app natragana mygov open forum da su pisilakpa yagani haina phongdokli Man ki Baat tharom asi Akashvani amadi Doordarshan gi channel khudimukta taba phangani. Manipur yauna awang nongpok ki Rajya sing Arunachal Pradesh, Assam, Meghalaya, Nagaland, Mizoram amasung Tripura da lakliba numit marini asida mayai oirapkana nongchuroba yai haina India Met Department na hairi. Adumoinamak nongchu Bengal gi sub Himalayan lamdam Assam amasung Meghalaya da di lakliba numit humni asida yamna kana nongchuroba yai haina su department asina phongdokli. Kha nongchuptagi lakpa kumgi nong gi matangda Met Department hai kumgi nong asi Maharashtra gi anoba mafam khara Chhattisgarh, Odisha, Andhra Pradesh ki samudra khongbal, Bangopsagar gi awang nongchup thangba saruk, nongchup Bengal gi Ganga Mapal sing, Rajya sigi sub Himalayan lamdam gi lemhori ba saruk sing amasung Bihar gi mafam kharada lakliba numit kharani asida yausilaklagani. Bharat ki Coast Guard na numit ini gi oiba Sagar Kabas military exercise ngasidagi Tamil Nadu gi samudra khongbal da horagani. Exercise asida Indian Navy, Marine Police, Rajya dugi Fisheries Vibhag, Customs amadi tongan-tongan ba security gi agency sing saruk yagani. Bharat ki film ahum amasung mapan gi film 13 punna film 13 na hauzik Mumbai da sathariba Mumbai International Film Festival gi saruk ama oiriba Golden Corns Award ki damak athoi henta naragani. Mana asi khwaidigi phajaba documentary film da pigadabani. Mana asi da sel oina lupa lakh tara yauri. Tha asi gi 15 digi horakiba film festival asi tha asi kunmathoi da loisingani. ICC Men's T20 Cricket World Cup ki Super 8 round ngasidagi sanaba horagani. Super 8 ki match pumnamak West Indies da sanagani. Super 8 ki oina group ani khaidokpada Bharat, Australia, Bangladesh amasung Afghanistan na group A da aduga USA, England, West Indies amasung South Africa na group B da yauri. Ngasi round asigi ahanba match da USA amasung South Africa Sir Vivian Research Stadium da sanaragani. Hayeng Bharat amasung Afghanistan sanagani. Group ani asidagi makok mathang taraba team ani khangatuna semi-final sanagani. World Cup asigi final match West Indies ki Barbados ta thasi kunmapan da sanagani. Finland da sanaba Pabho Nurni Games lisingani kunmari gi Javelin throw da Bharat ki Neeraj Chopra mai pakre Olympic gold medalist asina Games adu da meter marfu manga dasmik 8 langduna makok takhibani. Finland gi Tony Kerala na ani subata aduna lupagi takman phangki. Hauzik aroibada maroiba pau amuk hana. Security force ki apunba kangbo amana Kaksing gi langmaidong awang lekai digi aina thingkhraba KCP noyon gi meoi ahum phare. National Public Health Dentistry numit ngasi Imphal gi Rims Hospital gi Jubilee Hall da pangthokre. Pradhan Mantri Narendra Modi na Bihar gi Nalanda jila gi Rajgir da nauna saba Nalanda University gi campus ngasi sangakre amasung ICC Men's T20 Cricket World Cup ki Super 8 round gi ahanba match da ngasi USA amasung South Africa Sir Vivian Research Stadium da sanaragani. Paulo Jare.